Ngasi tarik 8 laipapokpon numit asigi rasifal pizari Mesh rasigi oina ayet apan thokpa aning pamapa chumdaba numit oigani Bresh rasigi oina apikpa lalol itikidi kanagani selgi adingda cheksellu Mithun rasigi oina thabak subada kanajaba wakhal thokpa numitni aru ahen laiteng leisinba kanagani Karkat rasigi oina sel lan thum chatlu haiba piri miyai chalaba singidi awafamda tadana bahotnau Singhara sigi oina kok saba wakhal nungaitaba asawbana mang thagadori pukning fathaba chungani Kainyara sigi oina haksang kaya nungairoi sel chatpham yamna leigani thabak tawbada cheksellu Tulara sigi oina miga wathok lanthoknaba ikaiba nangu haiba lei maram chadana senjau chatkani Brishik rasigi oina senthok marang kaigani angam athau sengi tengbang phangani anawba thabak paiba yai Danu rasigi oina wakhal thokpa tawruba thabak kanajaba pi nungsitta akaiba lei hai singna chalu Makar rasigi oina maram chadana miga muknaba thodok thokani Choppa nangba yaba thodok mayok nangani Kumbha rasigi oina thabak tawbada mai pakani isai nungmaigi sinphamda leiba singidi senthok leigani Mina rasigi oina senthok lambi yami ayet apun leiroi haksang di kaya nungairoi